Ningthogi post ki lokhochar ke Sajik village Chandel da sugi sign taunariba UKLF cadre amagi yumda police na red chathakiba adubu UKLF na kana yaningdaba phongdoragli Churachandpur da UKNA gi cadre taruk fakhiba dugi manungda mari di UKNA gi yamna maru oiba officer ngaktani UKNA cadre taruk fakhiba duda di kana amatana condemn tawrakhidre Panba yabagi UKNA di su agreement da yaude maram aduna Kuki leader singna support tawbirakhi dre Kanglaipa punba kholaw gabda tagi lokhocharage Kuki nupa si Zomi na fodaraga sening chitta hundoklamle Thadagi ngasi fawbada ichawna Pakistan da lising amaga taruklom sian crate chahi asigi haukiba June thadagi ngasi fawbi manungda Pakistan na thokiba ichawda mioi lising amaga taruklom sikhi haina National Disaster Management Authority gi maikaidagi phongdoragli Report asigi matungina June thadagi hojik fawbi manungda ichawna maram oiraga angang chani ga humpudara ga manga nupa chamanga ga humfuga nipan amadi nupi chamaga humfuga humdoirom sikhibani aduga mioi lising amaga humfuga humdoilom na chawna so apan nanghanki asokpa singi Adugi manungda angang chahunga kunngama thoi nupa chamaga nifuga humdoi amadi nupi chaniga marifu daragani thoini hojiksu Pakistan gi Punjab state sa thasi October target fawba kan manung tagani haina Pakistan gi National Disaster Management Authority gi maike degi chaksin wafam thamlakre hairi Pakistan gi Dainik di Express ki report amagi matungina laiba asida thokiba ichaw sing aduna maram oiraga khungang chani rongi lau singu bagi thabakta paksana so amangata kaya thoganki Chaurana namit kunni rom aduma ising changsin duna leiba maram na lawmang tak pagaloina yum kaya so ate kai kaya thoan ki hairi terrorist ke chawba chaitheng fangliba Khyber Pakhtunkhwa amadi Balochistan da so ichaw na maram oiraga angang humputara nupa marfutara mapan amadi nupi nifuga mapan rom yauna punna mioi chani ga taraga nipa lom chawna asopan nangan ki leiba sigi sin state da so angang kuntraga mapan nupa kunga mapan amadi nupi taraga mapan lom yauna punna mioi Marfuga taret loma so open nangan ki ichaw amuk tholakadra haina amuk hanami paina kre hairi aikhoigi amata ngairaba tha asteroid na thugai khiba yana leire aikhoigi amata ngairaba nongdon thakta thokliba tha pungda kilometer la kaya yangna pairakliba asteroid na 2032 da thugai khiba yabaga kiba leire haina phongdoragli report asigi matungina 2024 YR4 haina khangnaba asteroid asida karigumba tasilaklabadi tha leibakta chawna manghan takhanbaga loinana fata haudi haibadi asteroid na purakpa potlam sing aduna thagi leimaidagi saruk lising ama hena wangkhana leirakani maduna maram oiraga tha leibakta research tawriba amadi astronaut singna tha leibakta chatpada khudong chadaba kaya so mayoknaragani Fiba masi lakpadagi scientist singna asteroid asi nuclear ki khulai sijinnaduna thugaina bigi matangdasu khanaba hokre tha leibak tamna paisilakliba asteroid ki pak chawba si foot chaniga kun oigani maram aduna tha leibakta amangata kaya thokani hairi India China October 13 dagi direct flight hauragani Civil Aviation Authorities singi marakta matam sangna khana nainarakraba matung India amasung China na tha siga roibadagi direct air servicing amuk haunaba yanakre Yana role adu India gi Ministry of External Affairs na ngasi lauthoki Ministry adu gi statement matungina nakanani maktagi aviation officials singi marakta technical level gi wari shanabasing hanadagi hauna chatharakre direct connectivity amuk haunabada ahenba mieng thamduna khananingnabasing pangthoknaki amasung revised air services agreement ama tawnanaba lepnaki Anauba thorang asigi makhada India amasung China dagi designated carrier singda Operational amasung commercial mathau tabasing pumnamak fanganba ngamlabadi handaki ningtham tha asida yanaba point singi marakta direct flight sing operate tawnaba ayaba piragani diplomatic ki khongthang asigi matungda Indigo na lakliba October 13 tagi hauna numit khudingi non-stop flight sing hauduna Kolkata da Guangzhou ga samnahanduna mainland China da makhoi gi service sing hauna balauthokre regularly Lottery approval sing fanglabadi Indigo na ikui kuidaba matamdagi manungda Delhi amasung Guangzhou gi marakta direct flight sing hauragani Asia gi gumlon naba ani sigi marakta business tourism amasung academic exchange sing apan mathongandu chahi mari hena direct flight lepkhibani khwaidagi nauba fibam ase US India trade negotiation sing amasung India gi mayokta US President Donald Trump na chada yangkhai gi tariff sing thamjilakhiba adugi marakta lakhibani Uttar Pradesh ta nupi ga khanakhiba matung nupi gi mari mata singna nupa do highway da tanaraga furaga hatkre ma ki nupi ga marai ama yenakhibagi matung nupa ama nupi dugi mari mata singna highway ama da tanaraga furaga hatkre haina police na phongdokre sonu kauba miyoi adu hospital da pukhalaba
laikannaba honaki adubu sikre yumsagi sagi ayukta Uttar Pradesh ki Hapurda laiba matai manau Sonu amasung mahaki nupi khanaki madugi matung nupi aduna thaudo adugi matangda mama mapa singda pau khanganki amasung Bulandsahardagi mahaki imung adu kauki nupigi imungna Sonu bu fuki amasung nanthoknaba mahakna hotnabada makhoina mabu highway da tanaki khamdoknaba amasung Sonu bu mateng pangnaba hotnaba mioi khudingmakta imung aduna tamchina tauki amasung kona mafam adu thadoktuna chenki matai manau sing yanadaba laiba haibasi mahusani yenariba marai adugi maram aihak khangde haina Sonugi mama Sokhibilina haiki mahaki machanupana mahaki nupigidamak khudingmak fanganki mahakidamak mahakna lam bikha ama yonki nupigi marimata sing aduna mangonda thaknaba karigumba ama piki amasung mahak hatki haina mama aduna haiki imung adugi wakata yumfam oiraga case ama nupi adu yauna magi imungi mioi taret ki mathakda case ama register tawkhre Police na mioi sing adu fanaba thiri ahanbagi investigation matung ina Sonu na hu chenba posak ama thaki amasung laing chatharingai sikhi haina station house officer Bilkhua Anita Chauhan na haiki minority Hindu na ot naide haikre Bangladesh ta lairiba minority Hindu sing da otpi naibire hariba wafam sing ase yumfam yawda baran wafam ni haina Bangladesh ki interim government ki chief advisor Muhammad Yunus Khan na phongdokre hairi panbe abadi Muhammad Yunus Khan Bangladesh chahi manga dagi na tara fawba laingak paiba ngamnabagi tharang yamna kana chathari adubu Bangladesh ke ayamba mioi singna Muhammad Yunus Khan na laiba sigi luchingba ama oina thabak tawbadi pamdri haiba wafam kaya lakrabani Bangladesh ta lairiba Hindu singda oli haribasi India na paulana sandokpani hairi Russiagi president Vladimir Putin na India ke waba kokhanabagi thabak tawnaba official singda yathang pikre Russiagi president Vladimir Putin na India ke waba kokhanabagi thabak tawnaba official singda yathang pikre haina phongdoragli pausigi matungina America ki president Donald Trump na India da tariff chauna thamjilakhiba maramna hawjik India da awaba kaya mayoknaribani awaba sing asi kokhanba ngamnaba president Vladimir Putin na India amadi Russia leba ani ki marakta chathariba business ki thabak thoram singda India ki sel kaya changhandanaba amadi India na pigadaba lairiba sanfam kaya kokhanaba mahaki official singda yathang tawkhibani hari kariguma Putin ki wafam asi thabakta athubada onthoraklabadi America na thamjilakliba tariff na piriba waba si khara makhaidi kokpa ngamlagani Vladimir Putin December da India da lakani hairi Khudumbi khudang kakthalaga macha singi mamangda hatkre Maharashtra da business ki matangda ariba muknaba amagi matangda mioi tarung na makhoi gi mapa attack tawkhiba amasung otnai khibada chahi ahumda ngariba macha nupa amasung magi chahi 13 suraba mayambana akiba tumatuna leptuna laikre attacker sing aduna sayad Islam Safik Puthang na thinduna hatringai gi mamangda magi khudumbi sing adu kakthatki amasung makudang su lenthatki Sadikna macha singaloina na thoglakpada thawdo adu Chhatrapati Sanbhaji Nagar City da railway station adugi manakta yumsagation numita thokibani gas business ki yetnaba amadagi mihat asi thoglakibani chenaba mioi ahom case kaya marumayoknariba Muzif Don Magi Manaunupa Moinuddin amasung Masen Mabai Sheikh Suleiman Fakhre hi khudingi Indian lakh 51 chicken gunya navi khudong thiningai lei global study asang matamgi oina pabada chahi khudingi kangna pokhanma infection na mioi lak yankhai ga mathoi nabi yabagi khudong thiba tahanduna India na chicken gunya gi khwaidagi chawba fal sing adu thengnaba yai haina British Medical Journal BMJ Global Health ta phongkhiba global modeling study amana phongdokli healthcare systems amasung lanai mioi sing da global impact adugi chada nifugani oiduna India amasung Brazil da laina asigi safugi maramdagi khwaidagi Sathina Sokpa ni suba amasung ahum suba du Brazil amasung Indonesia na oirabi yai haina finding sing aduna uli London School of Hygiene and Tropical Medicine gi researchers sing na luchingba study aduna hojik fangliba evidence na laina aduna naba chada yankhai romdi matam kuinagi oiba disability oihanba yabaga loinina chronic health impact sing na khwaidagi chawba nungnang badu oiragani kha utli malemgi koibada matam kuinagi oina mioi crore 1.40 hena chahi khudingi chicken gunya infection gi khudong thiningai lei haina study aduna pari chahi kayagi research pangthokna ba khoi gi demak chicken gunya gumba virus sing puba vector singna sandokpa du ngai batawroi maram aduna ikhoina chathariba model asi public health professional singna hojiki anaba sing amasung tungi damak thorang tawnaba khangminaba amasung real time da sijinaba yamna sathina maroi haina International Vaccine Institute Enterprises Development ki Associate Director General Susanta Sastrubudei ko author na haiki study asida yauriba estimate sing asi chikungunya vaccine sijinabagi damak chahi 10 makhagi angang sing chahi marfu amasung masigi mathakta leiba ahal sing laina asina naba yaba chahi group sing target toba amasung region sing lab nabagi damak kana ningai oi haina team aduna haiki laina asi sandokpa mangjauna na thinghoba haibasi khudingmak kidamak maru oi chikungunya gi damak akak naba
antiviral therapy-sing leite amasung masigi laying pumnamak supportive care da tangjai preventive vaccine ani khakti leire infection sing asi yamna sathina anaba pokpa khakta natana khwaidagi masa faba miyoi sing fawbada nabi yai amasung punchi supagi soinai ba ohenbe yai haina Nagasaki University da research fellow ama oriba lead researchers Hyolin Kangna haiki US da shutdown chatharakpana miyam kham thengna saunakre US government ki charging amadi health service sing ni matangda Republic amadi Democratic Party ki marakta yenarakpadagi US da shutdown chatharakhiba sina maram oiraga Trump ki lengakta miyamna kham thengna saunakre habi report asigi matung ina leiba sida shutdown toriba sigi matangda miyamna opposition party Democratic da खरा खजिक साउरबसु ट्रम्प की गवर्नमेंट ना हेना मियामना साउबा हेली US दा शटडाउन तोरिबासी कनाना थोन बनो हाइबगी सर्वे अमा चथबदा लेबासी की चादा निफुगा तरे ना ट्रम्प की लेंगा ना थोन बनी हाइना फोंदोरकली अदुगा चादा कुंट्रा ना डेमोक्रेटिक पार्टी ना थोगन बनी हाइना फोंदोंना रखिबनी लोइना ना लेबासी की चादा हुमफुगा तरुक लोम शटडाउन तोरकपासी दा नुंगाइतबा फाउनरी अदुगा चादा कुंट्रा गा मरी रोम ना का हेना नुंगाइतबा अमादि करिसु चिंगनबा लेते हाइना फोंदोरकी हाइना सु रिपोर्ट असिना मखातारी मानुएल यावना यूरोप की लुचिंगबा सिंगना ट्रम्प बुनोकना बिक्रे कोपेनहेगन गा पांगथोखिबा यूरोप की पॉलिटिकल कम्युनिटी की ओइबा मिफम अमदा फ्रांस की प्रेसिडेंट इमानुएल मैक्रोन यावना यूरोप की लुचिंगबा सिंगना अमेरिका की प्रेसिडेंट डोनाल्ड ट्रम्प की मतौ तमदुना करेम कथाइना दुना नोकना बिक्रे हाइरी यूरोप की लुचिंगबा सिंग अदुना ट्रम्पना हंदक लैबा कयागी मरक्ता चथखिबा लान अमदि चथरकपा याबा लान कया खांबा ngamki हाइबा वाफम यामना तोइना हाइखिबा दुगी मतंगना नोकनाखिबनी बनबा याबदी अमेरिका की प्रेसिडेंट डोनाल्ड ट्रम्प मसामंगना इंटरनेशनल की प्लेटफॉर्म सिंगदा महांगना मालेमगी लैबाक तरे लोमदा थोकदबा लान खांबा ngamkhre हाइना कयारबा खना फोंदोखिबा लैख्रबनी लोइनना लान खांबगी दमक ट्रम्प नोबेल पीस प्राइज पीगदबनी हाइना सुदिमा तौरखिबा लैख्रबनी हाइडी यूक्रेन की एयर डिफेंस पेयरवेट थुगाइना बिगी अनोबा खुलाई रशियाना पुथोरक्रे रिपोर्ट यूक्रेन की एयर डिफेंस पेयरवेट थुगाइना बिगी अनोबा खुलाई रशिया की प्रेसिडेंट व्लादिमीर पुतिन पुथोरक्रे हाइना फोंदोरकली इंडिपेंडेंट रिपोर्ट असिगी मतुंग इन रशिया ना मखोइगी लैरिबा मिसाइलसिंगदा अपग्रेड तौदुना यूक्रेन सिजिनारिबा अमेरिका की एयर डिफेंस सिस्टम पैट्रियट थुगाइबा ngamnaba honarखिबनी करिगुम रशिया ना मखोइगी मिसाइलसिंग अपग्रेड तौरिबा सिना यूक्रेन की पैट्रियट मिसाइल थुगाइबा ngamख्रबदी यूक्रेन के सोकनरिबा लानसी रशिया ना मंगजल थादुना गेम चेंजर ओइबा ngamlagani हाइरी लोइना हौजे अमेरिका ना यूक्रेन ना मटिक मयाइ लेरबा टॉमहॉक मिसाइल पीरगनी हाइबिगी वाफम लाकपदा रशिया की प्रेसिडेंट व्लादिमीर पुतिन अमेरिका दा सेक्शन वाफम थमलदुना यूक्रेन दा टॉमहॉक मिसाइल पीदनबा हाइख्रे करिगुम्बा अमेरिका ना यूक्रेन दा टॉमहॉक मिसाइल पीरबदी लानसी अमुक हेना चाउथोरक्तुना अकीबा फंगलबा लानगी मसक अमा ओइरकपा याइ हाइरी रशिया ना मखोइगी मिसाइलसिंग खुदकी ओइना लंबी होंदोक होंजिन तौबा ngambagi टेक्निक अमा हापचिलखिबनी हाइरी IMA खुसमनदुना मेगा मेडिकल कैंप पांगथोकदौरी असम राइफल्सना इंडियन मेडिकल एसोसिएशन IMA गा खुसमनदुना थासिगी मंगादगिना तरेट फाउबा स्टेट असिगी तुंगान मफम मापंदा नुमित हुमनी चुपना मेगा मेडिकल कैंप पांगथोकदौरी इंस्पेक्टर जनरल असम राइफल्स साउथ की हेडक्वार्टर ना थादोरकपा चेरोल अमना हाई मणिपुर मियाम की अना लायेंगदा कानबा पीनबा वाखलोंदा नुमित हुमनी चुपना चथगदौरीबा मेगा मेडिकल कैंप असिना इंटरनल डिस्प्लेस पर्सन IDP सिंग यावना स्टेट असिगी हाइदोकपा डिस्ट्रिक्ट सिंग दा लैरिबा मियाम दा अना लायेंगी खुदोंचाबा पीनबा पांदम थमली स्टेट असिगी चिंग अमदी तमगी मफम मापंदा मेडिकल कैंप असी पांगथोकनी लिलोंग मोरे चाकपी करोंग अमदी साजिकी ओइना अक्टोबर 5 दा मेगा मेडिकल कैंप असी पांगथोकनी तुइबोंग पालेन अमदी जौपी की ओइना अक्टोबर 3 दा कैंप असी पांगथोकनी लोइना अक्टोबर 3 ना कांगपोपी ह्यांगटेम लमका अमदी सुगुनुदा मेगा मेडिकल कैंप असी पांगथोकलगनी नुमित हुमनी चुमना चथगदौरिबा मेगा मेडिकल कैंप असिगी दमक था असिगी मरीदा IMA की स्पेशलिस्ट डॉक्टर कुनगो हुमदो यावना एसोसिएट निपान अमगा लोइना पुना मेडिकल प्रोफेशनल कुंथ्रागा माथोय मणिपुर दा थुंगलरगनी मेडिकल कैंप असिदा लेमना कंसल्टेशन स्क्रीनिंग अमदी ट्रीटमेंट न चिंगबा कया चथदुना मणिपुर की मथौ ताबा मियोय सिंगदा अना लायेंगी खुदोंचाबसिंग असी फंगनबा पांदम थमली कैंप असिदा सरुक यागदौरिबा स्पेशलिस्ट सिंगना MD मेडिसिन गायनेकोलॉजी ऑर्थोपेडिक्स डर्मेटोलॉजिस्ट पेडियाट्रिक्स ENT फिजियोलॉजी जनरल मेडिसिन अमदी डेंटिस्ट्री लायेंगी खुदोंचाबा कया मियामदा फंगनगदौरी असिगुमा मेगा हेल्थ कैंप असिदा मणिपुर की मियामना सुथोरक्तुना सरुक याबियु हाइना सुचेरोल अदुना मखा तारकली पेशावर दा बॉम्ब पोखाइबदा मापन सिक्रे मरीना सोख्रे पाकिस्तान की पेशावर दा बॉम्ब पोखाइबगी थौदोकता पुना मियोय मापन सिक्रे अदुगा मरीना असोपन नंख्रे हाइना DAWN की रिपोर्ट अमना फोंदोरकली रिपोर्ट असिगी मतुंगिना बॉम्ब के अटैक अदु पाकिस्तान की पुलिस सिंग दा टारगेट तौरदुना अटैक तौरखिबनी बॉम्ब के अटैक अदु हौजिक फावगी ओइना करम ग्रुप ना चथरखिबनो हाइबगी क्लेम तौरक पलैट्री पनबा याबदी पाकिस्तान की खैबर पख्तूनख्वा बलूचिस्तान अमदी पेशावर हारिबा मफमसिंग असी टेररिस्टसिंगना खुलिंगदुना लैबा मलमनी इतततना हारिबा मफमसिंग असिदा पाकिस्तान की लानमी अमदी टेररिस्टसिंग मरक्ता खुथोंगनादुना अमदी अमना अमगी मथक्ता लंदानादुना अदुमक लाखिबनी पेशावर की बॉम्ब के अटैकता सोकलबा मियोयसिंग अदु मनांग नकबो हॉस्पिटल दा लाइकनरी हाइरी
Kotuna sillaga Kangpokpida separation day pangthokre Kuki Jo MLA Tarana separate administration fangdriba fawba assembly famba yaoridabani Kotu. Committee on Tribal Unity Kotu Sadar Hills na sinduna Kangpokpida separation day pangthokre Kuki Jo MLA Tarana separate administration ki khongpham lengna leiraga India lenga ki maikaidagi ayaba fangdriba fawba Manipur Legislative Assembly famba da saruk yaoridabani haina Kotuna amu hana taksinkhre. Kotu Sadar Hills na sinduna Kangpokpida leiba Kuki Jo singi leikidabagi mongfam na pangthokhiba thoram aduda warif nipan hana lauduna Kuki singna hanadagi tanduna lakliba separate administration ki demand hena chessen na bawafam thamki warif nipan adudi ahanbada Kuki Jo gi mioi amata na hojik leiriba phibam asida penthokpa amasung kaukthokpa yauduna separate administration fangdriba fawba khongjang changsin minagadabani Kuki Jo singna khundaba mafam singda maitai singi free movement leheloidabani tampaktagi separate administration fangnaba honabada makhal khudingma ki khongjang changsin gadabani Kuki Jo mioi luchingba natraga luf amatana maitai na luchingba political platform natraga political leader amata ga chatminaroidabani Manipur gi governor na Arama Chengol ga famina kiba numit adudagi separate administration gi demand hena kansinduna buffer John Singh hena checksin na ngakadabani khul ngakpa hek fa kiba thoklabadi madu concern DC amasung SP na condition amata yaudana thadokadabani political discourse MLA singi marakta wari sanaba CSO natraga luchingba sing wari sanaduna namfuda tangdu leitaba hanjin hanba yaroi Article 329 E gi makhada taliba separate administration asida legislature leiba union territory natana Kuki Jo mioi amatana demand asi compromise tawroidabani haiba warep sing asini